Pausede yumpham oiba maroiba pau khara update tawjare. Emung amagi Mioi taruk COVID test tawbada vaccine kapkhibi nupi amakak negative oiraga mangana positive Oikhre. Bisnupur district ki Nampol Kendra ki manung chanba laiton jamda COVID test tawbada emung amage Mioi taruk laiba ki manungda vaccine second dose phawba kaphawbi nupi ama negative oiraga vaccine kaphawdaba Mioi mangana COVID-19 positive Oikhre. Negative oiraba Mioi adudi laiton jam makha likaidagi loitam ningol leima Sahi humpu Mapuroibana dinesorne loitam ningol leimana pausi asida phangdorakhibada maghausik khathong awang amasung laiton jam anganwadi center da worker oire Manipur da lenga ki jathang amagi matung ina frontline workers vaccination tawbada tangai fadana yaukdaba yadabadagi covid vaccine first dose kapkhe aduga sahi sigi January thada amuk second dose kapkhe bane haukiba thagi tang konipan da mahaki imung da leiba Mioi taruk punna covid test tawkhe Maduda magi Mapuroiba amasung masarupa ahum amati sahi kunga taruk surabi masarupi ama punna Mioi maga positive oikhi aduga khaktang negative oikhe masi vaccination kaphaubonani haiba thajai marambasina miyamna covid laichat asidaki ponsi ka launanaba Chingnaba leitana vaccine kapiu haiba wafamzu miyamda pausi asi khudangda apel tawragle atop pau amadana covid-19 na sikhibasingda pigadaba Ex-gratia ki chang lepnaba Supreme Court na center da khangankre COVID-19 na siyankraba Mioi singi ibung manung da pigadaba compensation ki saipam lepnaba ngasi Supreme Court na center da khangankre namit khani ki mamangda Supreme Court na lupa lakh mari compensation pinanaba ai ki wafam ki pakumoina center da lupa lakh mari ki sanpam adu pi bangamloi aina phangdorakhiba Leikhidre Laigang na piri wafam adu khanaraba matung Supreme Court na ngasi National Disaster Management Authority NDMA da COVID-19 na maram oiraga Leikhidre singi khwaidagi pikpa Ex-gratia sanpam chapchana lephomnaba khankibane NDMN so COVID-19 na maram oiraga siba Mioi singda chapchaba guideline amagi makhada death certificate pigadabare asumba mongda certificate piba ngamna nabagidaba guideline singsu semgadabani aike Supreme Court ki judge ahumna sahaba aduga justice Asok Bhushan lusingu bench am Leikhidre singi imung manuda pigadaba Ex-gratia ki senpam ki sang saul taruke manung lepna nabasu makhatana khanganke Ex-gratia pibna state natraga laibak adugi sel thungi pibam da chawna soangani aiwa wafam court na Janingda phangdokkhibag loidana choidan Leikhidre basing imung manung khwaidagi pikpa changda compensation pinana bakhangan khebane Airtel joint box huran ba Mioi hum phare Airtel company fiber site engineer KS Kiran Kumar Jun kungani thoige nimidang waram pung mangarom tabada komla thabidagi sandel well pump phawa ki manungda fix tawba Airtel joint box 15 huran khre na sandel fee as the report pirak pagi matungina sandel police na case ama register tawtuna ticket pa hauke Chandian ki SBL double gi yeng makha da sathaba driver mada tawgasi da chena bami hom phagat pangamke Mioi singa dudi moijing dagi Imtiaz Khan sahi kungamari thobal moijing dagi maibam sanatomba sahi kuntra amadi mafam asimak dagi MD Nurkhan sahi nifugani thoi churaba Mioi singa se Mioi singa sin huran ki ba joint boxing aduga corona van MN01 ASG 7332 amasu phagat pangamkhre aire seng suna pi dabaki nupi singna wakat mifam phamkhre COVID-19 laicana maram oiraga sel thumgi phibamda akaiba chawna lakpadage miyamna thengnariba awaba ke asi kokhanana pagi pandamda India lengakna Pradhan Mantri Garib Kalyan Anna Yojana PMJKAY amadi National Food Security Act nabsa gi makhada imung singda cheng kg manga pinadaba thausalde hianglam kendra gi manung chana leiriba tokpa singi standel pokpi laimanai amadi haikru pokpi laikai gi manung leiba yemthong singda cheng suna pi dabadagi social distancing angthana pi oibi kyana ngasi wakat mifam chathakre Aadhaar link tawdaba na maram oiraga su link tawraba singdi lengangna piriba cheng kg masing ase suna pibi na mari lainaba singi pukning singsenke loinana miyeng changbidon praja singda phangpam thokpa cheng masing suna pibi na apil su tawke ngasi cheng suna phangandabaga mari lainana chathakhiba nupi oibi singi wakat mifam aduda cheng kg manga suda phanganbiu haina thaba record kya su sinake Maragasida COVID ki athingba sangdokhtaba yadaba COVID-19 pandemic anisubu wave laksin bangam drivani na miyamna tawgadaba si isa na section na COVID-19 sa nakanglon ngaknaba duka vaccine tika thadoktu na third wave mayok na dana bukhona banatana housing makite atay pambay laitre Manipur da July tara fawba amko su athingba thamlakpadu makhatana sangdokhiba asina COVID-19 ki mayok lan thengnaba loitre aibadu taklebre state sida positive oiba COVID anaba numit khuding ga hantarakpik sang nemba aduga COVID anaba siba leptaba asini laibaki onaso anisiba web hack thengnaba hawdagi state ama fawba green zone ki thakta yorop ngamdre Union Health and Family Welfare Ministry ki matung inangasi mak lepa kasida
punna nauna covid naba lising nifu gani pan gimathak tadawna thengna dun ngarang thengna ki ba covid anaba masingdagi chada taruk hengalle aduga lising gi mathak da sire aire basene asumna manipur na su suknagi sample lising mari chahum kunthra ga teret khak test tawbada samanga humbudra ni toy positive oiba thengna dun masiga hek thangna ba mama gi numit gi khara antharaga so chada 13.6 ki sangda positive oiri haibadu tagle World Health Organization की मतुंग इन कोविड पॉजिटिव की सांग चादा मंगा की मखादा लाइट्रिबा मखै कंट्रोल तौब ngamdri haina lawgani airibasine कोविड वैक्सीनेशन की चांग असि स्टेट असिदा नेमली मियामना वैक्सीन डोज लौनबा थोरक्तबदगिनि आइरि ओरिबा फिबा मसिदा सेट मिनिस्टर सलिबा सही असि लोरकपदा वैक्सीन डोज लौबा यारबा अपन मिसिंग की चादा उम्बोद्रा दागी तादना टिका थादो होनबा मास वैक्सीनेशन ड्राइव हाउदोक्तुना हाउजिक लेरिबा असेंबली कॉन्स्टिट्यूएंसी हुंफु असिदा माई फांगना कोविड वैक्सीन डोज टीका थादोक्पा ngamba constituency da lupa lakh kun ke reward pigani hada laukthokhiba se laisarasi overcome tawba kamnana ba aduga covid web tagi pangjona nga thokkhona ba thodang tangkhanana ba khona bani aiba tai mioi bai ba si soidaba ngamba hauna de aurakpada soikhra ba haujik te aho pura mention dan war footing da thabak pai khalagle aiba yai se minister viren ki thodang asimak prime minister narendra modi na ari badumak thabak ta onthokna ba honarap oigani miyamna su mateng pangchin da pandemic asi maru phoktokhise Nagalamoromdana Curfew gi athingba July 10 fawba sangdokle thabak thoram sing khara hena komthokle Manipur da haujik mayuknariba COVID-19 pandemic ki second wave ki phibam sing asigi patungina state asida su laisat asiba laksana ba kidamak me taret lisingani kunmathoi da state disaster management authority ki state executive committee ki chairperson da disaster management act 2005 ki section 20 close a amasung section 22 ki mathung Imphal East amasung West yauna District Tarita Thamlakhiba Curfew ki athingba sing mathang thagi tara phoba numit tarani gi oina sangdok ankhre masigi matanda ngasi state disaster management authority ki state executive committee ki chairman su oiriba chief secretary na order thokre sangdokaliba matamasi phoba Imphal West East Bisnupur Thaubal Kaksing Churchanpur amasung Ukrul da Thamlakhiba Curfew ki athingba sing laikigani aire order asina hokiba me thada thengnakiba covid-19 ki phibam adudagi phagal aglagasu pandemic asiba laksana na bagidamak mass vaccination dawba ki tangai fadabal lairibana curfew ki athingba si sangtholakpani aire adu moinamak tha asi ki taraga mathoi da thokiba order amasung maduna pikiba modification sing adu ki mathakta agriculture horticulture ki thabak thorom sing komthoklagane fertilizer maru marang til hidak mechanical tool na singba yonba dukan sing consularoi government office sing manung da agriculture horticulture NREG egi thabak thorom sing komthokane Thangal amasung pauna kaithil wangbada leiba stationery amasung optician sing grocery dukan sing thinglaba matong ai pung tara dagi nungtil pung ani phawba ki manungda hangba yagane aduga vegetable vendor grocery dukan sing na mathang thagi amma mari taret amasung tara da ayu pung taret tage tara phawba hangba ga loina na mari daina riba DC amasung ASP sing na order si pa thabak to on thokna ba thokta ba thabak sing paigat kadabane aire Maragasida MLA Tara Khaktang Chongthokpirk-u CCC Khudingmakta chanaba pisi Joykishan Lamdamasida leiriba MLA Minister Tara Khaktang Chongthokpirk-u punna thabak tawminaduna Manipur gi COVID Care Center Khudingmakta leiriba anabasing ki chana thaknaba pisi aina thangmaiban AC gi MLA khumuksam Joykishan pangdokre Manipur gi tongan ba COVID Care Center singda Milan Enterprises amadi Bazar Community na chana thaknaba tengpang piriba asiba pungning thogat paga loinana MLA Khumuksam Joykishan Aike Milan Enterprises and Saitiam Group Industries Amade Bazar Community na COVID Care Center sing the Lady Singkitamak lunch pack bidunanga si fopat lakliba si thakaningai ne masi Mioi bagi khwaidagi chawpa thogal ne masida puning thogat poinanga si dagi COVID Care Center sing the Labor Mioi dishing ama khenbagi chanaba piriba asida sangliba cheng sing ngasi dagi tengbang lagane cheng asisu mitai cheng oina pigane aduga awada pa leirabasu angamba mateng pangane Atop Pao Amatana Pao Fingdanaba Warep henna chetsinkhre EGM Editors Guild Manipur EGM ki members sing amasing amade editor sing ki weba mifam amangarak Manipur Press Club ta phangkhiba ka loinana organization sing ki Pakistan issue ka mari leina ba Pao Amata Fingdanaba mamangda lokhiba Warep henna chetsinkhre haina EGM ki EGM ki secretary na thadorpa cherolamana aire Serola sina ai mifam aduna mamangda lokhiba Warep kana gumba Mioi amatagi Pao phonggadabani adragana phongba jaroi haina nampu torokpagi Pao su phongdana lepnakiba Warep henna chetsinkhre mifam aduna mamangda amju amadi editor sing apunba mifam na lokhiba Warep sing adu ngana chanaba amadi Warep sing adu ba thugaiduna apel su tawkhe
loinana organization amatana media housing da akiba pokhan panatragana karigumba pau phongba matamda phongba yani yaroi haiba phongdoraktana basu khangani ke karigumba media housing da dictator ki thong chatharpada media sing fangle freedom of expression da khuthingjilakpani hain lawbani haina mifam aduna phongdoke asa athaki case memo sing da license number hapnana ba khangre food business operator FVO sing da food product sing john ba case memo receive purchase invoice amati bill sing the food safety and standard authority of India ki digit taraga maregi license registration number sungsoi soitan hapkadabani aidangasi Manipur ki Department of Health Services ki additional food safety commissioner Dr. K Rajona notice thoktuna khangre yathangasi ngasi July chachat amadagi chanaba auragani aire maraga sida yamna nungaite ba pau amada accident jauna Mioi mari Leikhidre ngasi nungtil pung ahum makharum tarakpada kaksing PS ki manung chaliba palenge thong anobagi thongkhongda 407 minute truck amaga bullet amaga thengaina bada bullet lak Mioi animak Leikhidre basingdi thamna pokpi village dagi TS angsel tong lamkang sahi kungani thoi apopati as betoi lamkang amasong komsalen kangten sahi taragani pan apokpa romiuni aire amrom da tha asigi kunipan ki nungtil da Naupurok pa angang hingan dana bagi damaktani haiduna kavere mahi thaklubini aiba oinam awang leka degi khetri mem romen gi loina bi isan sahi kuntraga maga arems ta pukalakton laikana bada kanbangam tanangarak Leikhidre aire amarom danga si numidang war pung taruk kaminat tararom tarak pada malonggi old devote manaki meridian da thomjin bada aldo kar thorokhiba salungpham dagi jiden pori chabam sahi nipuga mari apokpa PS pandam Leikhidre aire bathroom da nupi ama sirmle Madhya Pradesh ki capital Bhopal da leiba jom amagi bathroom da nupi amagi asi bahaksang thengna ki bagal oinana mahak Mapuroibana Numit Humnigi mamangda hatkhibu oirmba yai haina police na phangdorakle police na phangdorakpada thakduk adu ki matung da nupi du ki Mapuroiba thiba khangkhidre masina maram oidana nupi asibo hatleba Mioi adu mahake Mapuroibana oiramgani haina police na singnari bane hiramasi ki matang da police na thijinba Oikhre yumthangnari ba Mioi sina jum adu dagi nam thiba manam namlakpadagi makhoi na police ta complaint ama file tawrakhibane Leikhidre bi Rakhi Patil ko binupi adu Prasad Patil ko bamhaki Mapuroiba amasong makhoi gi masa ani ga jum adu da lairakhibane aroi the content sing asigi marwai ba pau khara asiba pau dam jariba Manipur local news YouTube channel amade Facebook page asidagi yengbir bu punama pothaga jari channel asina tomda kanara bade subscribe tawbi dribasina subscribe tawbi rambolainan like and share tawbu su kawi kun namak po amak hana thaga jari